Mayambu ahanba maktada makal mathel Manipur full story collection na Mayambu taramno oksabagalonana ikok nona khurumjari ngasi sum mayam gi ngahak pothana pakitamak Manipuri horror story amamuk puduna laksari horror story asi maming Hainabi lambi wari asina hingliba amadi laikhidraba kanagumbi amataga marilina jadi aibana wakhana sagatsaraga Tabiri Singi ngahak pothanabagidamagta semjabu warini haujik mayamda khudol tamjari Manipuri horror story Hainabi lambi matamdu nongju thani dakul amadi momo makhoi lam amadagi lam amada pot puthok pusin tawpa achauba truck thaupa miyoyani ni dakul na truck adugi driver ni aduga momo na truck adugi hendamal loina yawribani hendamal ni haijabagi wani Mokoi ani sinaduna ahing nong soiba gari ado leptuna thawribani asamna tawduna mokoi ani se lam amadagi lam amada po hondo honjin tawduna matam sangna thabak tawduna leiraklei adubu ngasigi nimit asidi mahausaga iman manadi matam aduta momona iyamba ngasi sibu aikoi thabak sibu kamai tawhino nongsisu kanna adumak suri aikoina sakadariba lambi aduga Nakanda leiriba singchep adusu ningkhai gadabagi tharak chandru leirabani lambi pakthok nabani haibagi namada chingmai du ayamba saru kothokhrabani mathak lomdagi temtharakpo warti khara ju mafai hanjallaga kotkibu oibani na nung tasanbasita ningkai kadaba maliba yamba momo ai sumadu khallibani ne adubu chatabadi yadi laibak yengba haibaduni karigumba lambi duna yadrabati asomki Nongpok longgi da chatpa tabari hoi iyamba adu budi chumba adu nongpoki lambi dudi lai tho e haidana amambada kanamda chanadabani manak adai da su mi taba nate ai mi ta de lai tho e haidana bu ekoina poto piru jabadi mahajuna ekoida ngangudro hoi iyamba du budi chumba as nong chi sune ekoina thabak chatluraga hala matung da tage haidi yarase nangi dubu poto bu hapal lorbro adugi di ngasai mayang kuli mayam loi hapada loirabani de yamba fare adudi nang amuta check tawsulucho numit tadringai thaukhina ba tawsi aduga kharangna ade yongna ba thingjelaklabati hairen lambi du ningai ramaga su kainu haibdo haiba nang horoi haibadi athu kai tawsi ge haibdo khana ba nang horoi hoi yamba ai amuta yengsalugi asum na hairam laga momo do gari adu da lot tawriba porchai punamak surabara amati mafam chana kisallabra horen lambi da chatpa matamda taho kholoba tawgadra haiduna yamna kupthana check tawri asumna makhoina check tawba pungloi loirakpada numidang wairamgi pungmanga khara helaklei masidagi di momona magi mayamba oriba driver dakuda laktuna haujik pot punaba mafam chana thamle karimada tawrakloi aduga dambur kupsan basu loire haiduna dakuda pau piri wafam madu tarabagi tungda dakulna fare adu dichatnaba tawrasi haiduna dakul amati momo mokoi ni su kakhatuna pareng sangal leiriba truck adu dagi mokoi su thongna ba sem sari mayam su ngasi di nong thili tabanina mokoi chatkadorba lambi ado ningkhai khukai ba tambangam di haiduna nganta sasi haina duna mokoi truck manga pulap amukta da thauduna lai asam lakpana haujikti numirangi pung ni palom taslaklei sanglaba lambi aduda thek-tuna asum thorakpana haujikti pung ni palato henjin khrabani adubu nongge phibamdi hanadagi henjinna haujiksu adumak haithari asam lakpana mamangda chakhiba driver aduna thaukiba gari ado khangki matamaduda lairiba matungda indirakliba mayam adu su mathang khamnari aduga makoina kedaunarba jano haiduna ngahaki tumin leinei masidagi mamang thangba thawriba gari aduna kumtharaklaga aikoina hainabadu sumlei aikoina ningai gani khanba lambi adu hojik ningai khre haiduna manak adu aidal leiba mi singna mamang ga chakhiba mi singna pau pir I haiduna pau adu tamlari wafam adu tabada takuldi mathayamna sakhi maramdi maana hojik porokliba pochai singasi ngasigi numita yahoudrabati mahajuna yamna sawgadoribani ngahandagi su mahaksi masangamdi haiduna momona oina gari adu thawbani Maramaduna potchingdo lot jamna tawdabida makoina khajik tamak tawribani aduna ngahan makai puhoktaba potching punaba ngasi pulap puduna fullota haitharaklibani adumna tawringai matamaduda lambi kaibadagi chatpa yadre haibadu tabada dakuldi matha yamna sarami
ꯀꯔꯤꯒꯨꯝꯕꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯣꯏꯗꯨꯅ ꯄꯣꯠ ꯑꯗꯣ ꯊꯤꯜꯂꯨꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯖꯣꯟꯅ ꯃꯈꯣꯏꯕꯨ ꯊꯕꯛꯇ ꯂꯧꯊꯣꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯁꯨ ꯆꯠꯄ ꯌꯥꯕ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯣꯃꯣꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯗꯀꯨꯜꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯆꯠꯄ ꯃꯍꯥꯛ ꯇꯜꯂꯤꯕꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯁꯦ ꯃꯍꯥꯛ ꯉꯍꯥꯟꯋꯥꯏꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯂꯝꯕꯤ ꯑꯗꯨ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯁꯦꯝꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯆꯪꯂꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯗꯀꯨꯜꯅ ꯃꯣꯃꯣꯗ ꯋꯥꯟꯁꯤꯟꯗꯨꯅ ꯑꯁ ꯃꯣꯃꯣ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯀꯝꯗꯧꯁꯤꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯍꯤꯡꯁꯤꯃ ꯂꯦꯟꯊꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯃꯗꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯍꯥꯖꯣꯟꯃꯛꯀꯤ ꯁꯛꯇꯥꯛꯅꯦ ꯑꯩꯈꯣꯏꯅ ꯉꯍꯥꯟꯉꯩ ꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯕꯗꯨ ꯃꯥ ꯌꯥꯝ ꯁꯥꯎꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯥꯎꯕꯗꯒꯤ ꯉꯁꯤꯗꯨ ꯄꯣꯠꯇꯨ ꯈꯌꯥꯝ ꯂꯣꯗ ꯇꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯗꯨꯒ ꯂꯝꯕꯤꯁꯨ ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯑꯁꯣꯝꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯂꯝꯕꯤꯗꯨ ꯆꯠꯄ ꯇꯥꯔꯕ꯭ꯔꯥ ꯑꯗ ꯇꯥꯔꯦꯗꯅ ꯁꯦ ꯃꯃꯥꯏ ꯂꯩꯅꯕ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯀꯨꯜꯒꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯗꯣꯝ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯅꯣꯡꯄꯣꯛ ꯂꯝꯕꯤꯗ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯅꯣꯡꯄꯣꯛ ꯂꯝꯕꯤꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤꯅꯤ ꯅꯈꯣꯏꯕꯨ ꯁꯤꯔꯒꯦꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯕꯁꯤ ꯈꯛꯇꯃꯛ ꯈꯨꯝꯂꯝꯂꯒ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯇ꯭ꯔꯛ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯂꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯨꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯣꯡꯄꯣꯛ ꯂꯝꯕꯤ ꯑꯗꯨ ꯇꯥꯅ ꯂꯥꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯤꯟꯈ꯭ꯔꯦ 11 ꯇꯥꯒꯗꯧꯔꯤ ꯑꯁꯣꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯅꯣꯡꯄꯣꯛ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯅꯣꯡꯄꯣꯛ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯕ ꯍꯧꯔꯛꯂꯤ ꯅꯣꯡꯄꯣꯛ ꯂꯝꯕꯤ ꯑꯁꯦ ꯁꯝꯕꯕꯨꯗꯤ ꯈꯔ ꯁꯝꯕꯅꯤ ꯑꯗꯨꯗꯨꯕꯨ ꯈꯔ ꯃꯐꯝ ꯑꯗꯣ ꯇꯝꯅꯕ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯄ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯂꯥꯏ ꯃꯌꯥꯝ ꯎꯏ ꯍꯥꯏꯗꯨꯅ ꯆꯠꯄ ꯀꯤꯅꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯛꯅ ꯆꯠꯅꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯅꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤꯗꯤ ꯀꯅꯥꯁꯨ ꯆꯠꯅꯈꯤꯗꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯣꯃꯣꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯗꯀꯨꯜ ꯑꯗꯨꯗ ꯍꯪꯉꯤ ꯏꯌꯥꯝꯕ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯆꯠꯄ ꯀꯤꯅꯔꯤꯕ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯖꯥꯠꯅꯣ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯂꯥꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯌꯥꯝꯕ ꯑꯩꯒꯤ ꯊꯕꯛ ꯆꯪꯉꯛꯄ ꯊꯥ 5 ꯉꯥꯏꯔꯤ ꯀꯔꯝꯍꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯦꯛ ꯊꯕꯛ ꯌꯥꯎꯔꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯄꯣꯛꯀꯤ ꯂꯝꯕꯤ ꯈꯪꯉꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯉꯍꯥꯟ ꯏꯌꯥꯝꯕꯅ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕꯗꯨꯗꯤ ꯂꯝꯕꯤꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤ ꯅꯤꯡꯒꯥꯏꯔꯒꯗꯤ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯏꯌꯥꯝꯕ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯀꯗ꯭ꯔꯥ ꯍꯪꯕꯗ ꯏꯌꯥꯝꯕꯅ ꯅꯣꯡꯄꯣꯛ ꯂꯝꯕꯤꯗ ꯆꯠꯀꯅꯦꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯣ ꯂꯝꯕꯤꯁꯤꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯇ꯭ꯔꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯕ ꯁꯨꯃꯥꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯇ꯭ꯔꯛ ꯑꯃ ꯃꯥꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯖꯥꯠꯅꯤ ꯇ꯭ꯔꯛꯇꯨꯁꯨ ꯃꯇꯣꯝꯇ ꯂꯥꯛꯄ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯧꯔꯛꯄ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯀꯗꯕ ꯃꯈꯣꯏ ꯅꯨꯄꯤ ꯑꯃ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯖꯥꯠꯅꯤꯗ ꯍꯥꯠꯀꯤ ꯌꯥꯎꯅ ꯍꯥꯠꯄꯗꯤ ꯅꯠꯇꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯃꯗꯨ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤꯗꯣ ꯃꯈꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯄꯗ ꯁꯣꯏꯕꯗꯒꯤ ꯇꯥꯔꯒ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯆꯀꯥ ꯑꯗꯨꯅ ꯄꯣꯗ꯭ꯔꯣꯛ ꯇꯛꯈꯥꯏꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯅꯔꯛꯇꯅꯕ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯉꯁꯤꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯖꯥꯠꯅꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯈꯣꯏꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯉꯝꯕ ꯑꯃꯗ ꯊꯥꯗꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯂꯝꯕꯅꯤ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯈꯔ ꯍꯥꯏꯔꯝꯕꯗꯨꯗ ꯃꯌꯥꯝꯅ ꯈꯪꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯇꯛꯈꯥꯏꯈꯤꯕꯒꯤ ꯑꯍꯤꯡ ꯄꯨꯝꯅꯃꯛꯇꯤ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯏꯁꯤꯡꯗꯨꯅ ꯆꯥꯝꯊꯣꯛꯈ꯭ꯔꯗꯅ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯑꯃꯗꯤ ꯑꯣꯠ ꯅꯩꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯀꯌꯥ ꯑꯃ ꯇꯧꯍꯟꯕ ꯖꯥꯠꯅꯤꯗ ꯑꯗꯨꯅ ꯂꯝꯕꯤꯁꯤ ꯀꯤꯅꯕ ꯖꯥꯠꯅꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯉꯩ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯐꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝꯕ ꯂꯦꯞꯄꯒ ꯍꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯇꯧꯕ ꯖꯥꯠꯅꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯆꯤꯡꯆꯦꯞꯇ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝꯅ ꯅꯪꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤꯗ ꯁꯤꯈꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯒꯤ ꯃꯔꯥꯟꯗꯤ ꯏꯂꯩ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯟꯁꯨ ꯂꯩꯇꯦ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯤꯕ ꯑꯃꯗꯤ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈ꯭ꯔꯦꯅꯁꯨ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯦꯅ ꯍꯣꯏ
ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯅꯤ ꯃꯍꯥꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅ ꯍꯥꯠꯈꯤꯕꯅꯤꯗꯅ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕ ꯃꯤꯁꯤꯡꯁꯤ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯍꯥꯠꯅꯤꯡꯕꯖꯥꯠꯅꯤ ꯁꯦ ꯀꯥꯟꯇꯦꯁꯦ ꯋꯥ ꯉꯥꯡꯒꯅꯨ ꯂꯝꯕꯤꯁꯤ ꯌꯧꯔꯛꯂꯕꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯧꯈꯤꯁꯤꯀꯣ ꯏꯌꯥꯝꯕ ꯂꯝꯕꯤꯗꯒ ꯃꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯕꯗꯤ ꯍꯦꯛꯇ ꯊꯣꯡꯒꯥꯏꯔꯒ ꯆꯠꯄꯤꯀꯣ ꯑꯩꯈꯣꯏ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯂꯝꯕꯤꯁꯤꯗꯕꯨ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯀꯥꯟꯅꯗꯦꯁꯦ ꯏꯁꯩ ꯃꯆꯥ ꯑꯃꯇꯪ ꯇꯥꯔꯒ ꯆꯠꯁꯤ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯊꯥꯔꯛꯀꯦ ꯑꯁꯨꯝꯅ ꯃꯣꯃꯣꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯦꯞ ꯑꯗꯣ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯩ ꯊꯥꯔꯨꯕꯗꯗꯤ ꯏꯁꯩ ꯑꯗꯣ ꯌꯥꯝꯅ ꯆꯞꯄꯒꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯣꯏꯅ ꯆꯞꯈꯥꯏꯅꯔꯒ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯗꯀꯨꯜꯅ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯀꯦꯁꯦꯠꯇꯨꯕꯨ ꯐꯖꯅ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯣ ꯏꯌꯥꯝꯕ ꯁꯤꯗꯤ ꯆꯤꯞꯇꯒꯤ ꯊꯥꯕꯅꯤ ꯏꯁꯩ ꯆꯞꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯌꯥꯔꯁꯤ ꯇꯣ ꯊꯥꯔꯨꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯁꯤ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯑꯁ ꯀꯗꯥꯏꯗꯅꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯍꯩꯇꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯕꯥꯔꯣ ꯇꯥꯁꯜꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯇꯥꯔꯝꯕ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯄꯥꯊꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯦꯞꯇꯦ ꯑꯃꯨꯛ ꯀꯟꯅ ꯇꯥꯏ ꯑꯃꯨꯛ ꯇꯞꯊ ꯇꯧꯗꯨꯅ ꯂꯩꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯃꯣꯃꯣꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯑꯝꯇ ꯒꯥꯔꯤꯗꯣ ꯑꯝꯇ ꯈꯥꯝꯕꯤꯌꯨꯅꯦ ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯗꯨꯗ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃꯒ ꯌꯥꯟꯊꯔꯒ ꯂꯩꯕꯗꯧꯅ ꯑꯩꯅ ꯎꯍꯧꯏ ꯑꯩ ꯃꯣꯃꯣ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯒꯥꯔꯤꯁꯦ ꯌꯥꯡꯅ ꯊꯧꯁꯤ ꯑꯁꯨꯝꯅ ꯗꯀꯨꯜꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯣꯔꯣꯟꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇ ꯈꯣꯡꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯗꯀꯨꯜ ꯒꯥꯔꯤ ꯑꯗꯨꯗ ꯂꯥꯏꯕꯛ ꯀꯠꯂꯤ ꯃꯣꯃꯣꯁꯨ ꯀꯠꯂꯤ ꯁꯣꯏꯕꯤ ꯉꯥꯡꯕꯤꯗꯅ ꯌꯨꯝ ꯌꯧꯅ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯥꯂꯤꯃꯩ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯉꯁꯥꯏ ꯃꯣꯃꯣꯅ ꯍꯥꯏꯈꯤꯕ ꯃꯍꯥꯛꯅ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯣ ꯃꯣꯃꯣꯅ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯐꯝꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯍꯧꯏ ꯑꯁ ꯃꯣꯃꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯦꯗꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯎꯈ꯭ꯔꯤꯕꯅꯤ ꯁꯦ ꯊꯧꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯧꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯆꯠꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯗꯀꯨꯜꯅ ꯆꯠꯇꯨꯅ ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯏꯗꯨꯅ ꯊꯧꯈꯤꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯇꯞꯊꯔꯒ ꯍꯣꯔꯣꯟ ꯑꯗꯣ ꯂꯦꯞꯇꯅ ꯈꯣꯡꯂꯤ ꯑꯗꯨꯕꯨ ꯍꯥꯟꯗꯣꯛꯎ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯅ ꯑꯩ ꯃꯣꯃꯣ ꯃꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯌꯦꯡꯕꯗꯗꯤ ꯃꯤ ꯃꯥꯟꯗꯦ ꯃꯐꯤ ꯃꯔꯣꯟꯁꯤ ꯃꯤꯗꯧꯅ ꯁꯦꯠꯂꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯎꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯂꯥꯎꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯃꯣꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯛ ꯂꯤꯊꯣꯛꯂꯒ ꯑꯣꯏ ꯏꯕꯦꯝꯃꯔꯥ ꯏꯆꯜꯂꯥ ꯀꯔꯤꯅꯣ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯁꯤꯜꯂꯤꯕꯗꯨꯕꯣ ꯈꯖꯤꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯒꯥꯔꯤ ꯂꯥꯛꯏꯁꯨ ꯎꯗ꯭ꯔꯣ ꯇꯛꯈꯥꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯗꯨꯝꯅ ꯃꯣꯃꯣꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯊꯣꯔꯛꯏ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯑꯗꯨꯃꯛ ꯐꯖꯅ ꯎꯔꯤ ꯉꯥꯜꯂꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯗꯣ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯑꯁꯤꯗꯤ ꯃꯤ ꯃꯥꯜꯂꯤꯗ ꯑꯩꯅ ꯇꯥꯛꯈꯤꯕꯗꯗꯤ ꯈꯪꯆꯣꯡ ꯆꯣꯡꯁꯜꯂꯛꯄ ꯆꯦꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯊꯑꯣꯏꯅ ꯒꯥꯔꯤꯒ ꯈꯥꯝꯃꯛꯏ ꯂꯥꯏꯅꯕꯨ ꯒꯥꯔꯤ ꯈꯥꯝꯒꯗ꯭ꯔꯅꯦ ꯏꯌꯥꯝꯕ ꯑꯩ ꯀꯨꯝꯃꯒ ꯍꯪꯉꯨꯔꯥ ꯉꯥꯏꯈꯣ ꯏꯕꯥꯅꯤ ꯀꯨꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯃꯣꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯃꯥꯜꯂꯤ ꯏꯇꯩꯃ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯇꯩꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯈꯥꯝꯂꯤꯕꯅꯣ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯑꯩꯗꯤ ꯇꯨꯝꯃꯨꯗꯅ ꯂꯝꯕꯤꯗꯨ ꯍꯦꯟꯇꯣꯛꯈ꯭ꯔꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯥꯝꯈ꯭ꯔꯦ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯦꯟꯇꯣꯔꯛꯂꯕ ꯑꯗꯣ ꯂꯝꯕꯤꯁꯤꯅꯒ ꯈꯔ ꯃꯝꯕꯅꯤ ꯏꯊꯟ ꯆꯠꯄꯗꯣ ꯁꯨꯝ ꯀꯤꯔꯕ ꯅꯕꯥꯅꯤꯁꯨ ꯁꯨꯔꯤ ꯑꯩꯕꯨ ꯈꯔ ꯊꯤꯜꯂꯝꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯃꯣꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯗꯀꯨꯜꯗ ꯌꯦꯡꯉꯛꯂꯒ ꯀꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯀꯨꯜꯅ ꯏꯕꯦꯝꯃꯗꯤ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯆꯤꯡꯃꯥꯏꯗ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯀꯥꯈꯠꯂꯒ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯂꯩꯔꯅꯤ ꯈꯥꯡꯄꯣꯛꯁꯪ ꯌꯧꯕꯗꯨ ꯐꯥꯎꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ
ꯑꯗꯣ ꯂꯝꯕꯤ ꯑꯗꯨ ꯌꯧꯕ ꯐꯥꯎꯕꯗꯪꯗꯤ ꯇ꯭ꯔꯛ ꯑꯁꯤꯗ ꯇꯣꯡꯖꯒꯦ ꯍꯥꯏꯕꯕꯨ ꯃꯣꯃꯣ ꯂꯥꯛꯃꯤꯟꯅꯔꯣꯍꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯗꯀꯨꯜꯗꯤ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯃꯣꯅ ꯏꯇꯩꯃ ꯌꯥꯅꯤ ꯂꯥꯛꯄꯤꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯊꯪꯍꯜꯂꯤ ꯑꯗꯨꯒ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣꯅ ꯊꯪꯅꯅ ꯐꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯊꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯀꯨꯜꯅ ꯏꯕꯦꯝꯃꯒꯤꯗꯨꯕꯨ ꯀꯔꯥꯏ ꯖꯒꯥꯅꯦ ꯍꯥꯏꯕ ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯑꯩꯈꯣꯏꯅ ꯊꯧꯔꯛꯂꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯁꯥꯡꯅꯁꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯣꯅꯤꯌꯦ ꯈꯥꯝꯕꯤꯔꯣ ꯌꯥꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯀꯨꯜꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯆꯤꯡꯆꯦꯞꯂꯣꯝꯗ ꯀꯥꯈꯠꯈꯤꯕꯗꯤ ꯎꯏ ꯑꯗꯨꯕꯨ ꯃꯝꯕꯅꯤꯅ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯆꯤꯡꯆꯦꯞꯂꯣꯝꯗꯗꯤ ꯀꯥꯈꯠꯈꯤ ꯑꯗꯨ ꯎꯍꯧꯗ꯭ꯔꯦꯗ ꯑꯗꯨꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯊꯧꯕ ꯍꯧꯋꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯗꯀꯨꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯌꯥꯝꯕ ꯑꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ ꯎꯕꯒꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯉꯛꯈꯤꯕ ꯅꯨꯄꯤꯗꯣ ꯃꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯃꯤ ꯅꯠꯇꯦꯕꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯏꯌꯥꯝꯕꯒ ꯑꯩꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯪꯗ꯭ꯔꯤ ꯐꯤ ꯄꯨꯝꯅꯃꯛ ꯆꯣꯠꯂꯤꯕꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯆꯣꯠꯇꯦ ꯃꯣꯃꯣ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯐꯤꯗꯨ ꯑꯃꯇ ꯆꯣꯠꯇꯦꯅꯦ ꯏꯌꯥꯝꯕ ꯃꯗꯨꯇ ꯅꯠꯇꯅ ꯌꯦꯡꯉꯨ ꯃꯥꯅ ꯐꯝꯃꯝꯕ ꯖꯒꯥꯁꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯐꯤ ꯑꯃꯇ ꯆꯣꯠꯇꯦ ꯌꯦꯡꯉꯨ ꯍꯩ ꯌꯥꯔꯁꯦ ꯒꯥꯔꯤꯁꯦ ꯈꯔ ꯀꯟꯅ ꯊꯧꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯅꯣꯅꯦ ꯒꯥꯔꯤ ꯃꯅꯤꯡꯅ ꯁꯣꯔꯣ ꯆꯤꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯣꯃꯣꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯐꯜꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯆꯕꯨꯜ ꯑꯃ ꯌꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯌꯥꯝꯕ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯀꯨꯜꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯣꯔꯣꯟꯗ ꯃꯀꯣꯛꯇ ꯈꯣꯡꯉꯤ ꯑꯗꯨꯒ ꯒꯤꯌꯥꯔ ꯑꯗꯣ ꯄꯥꯟꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯕꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯈꯪꯆꯣꯡꯈꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯛꯈꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯕꯦꯀꯔꯒꯨꯝꯕꯗ ꯆꯣꯡꯈꯠꯄꯒꯤ ꯃꯑꯣꯡꯅꯤ ꯌꯥꯝꯅ ꯋꯥꯡꯅ ꯈꯪꯍꯧꯗꯅ ꯆꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯗꯀꯨꯜꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯈꯪꯐꯥ ꯐꯥꯖꯤꯜꯂꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨꯅ ꯈꯪꯐꯥ ꯐꯥꯖꯤꯟꯕ ꯑꯗꯨꯗ ꯅꯣꯡꯒ ꯇꯥꯕꯒ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯁꯤꯠꯇꯨꯅ ꯄꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄꯗꯗꯤ ꯀꯔꯤꯃꯠꯇ ꯕꯦꯀꯔ ꯂꯩꯇꯦ ꯑꯗꯨꯒ ꯑꯆꯧꯕ ꯕꯦꯀꯔ ꯑꯃꯗ ꯌꯩꯈꯠꯄꯒꯨꯝꯅ ꯑꯗꯨꯛ ꯋꯥꯡꯅ ꯆꯣꯡꯈꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯌꯥꯝꯕ ꯗꯀꯨꯜ ꯂꯝꯕꯤꯁꯤ ꯍꯥꯏꯅꯕꯤ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯒꯨꯝꯁꯤ ꯇꯞꯅ ꯑꯃꯨꯛ ꯊꯧꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯇꯧꯕꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠꯇꯣ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯍꯟꯖꯟ ꯍꯣꯠꯅꯔꯕꯁꯨ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯒꯥꯔꯤ ꯑꯗꯣ ꯍꯧ ꯍꯥꯏꯕ ꯌꯥꯗꯕꯇ ꯅꯠꯇꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯈꯞꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯈꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯄꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯈꯣꯏꯅ ꯎꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯜꯂꯛꯄꯗꯅ ꯀꯔꯤꯃꯠꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯑꯗꯨꯅ ꯈꯞꯄ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯤꯡꯈꯠꯂꯤ ꯄꯔꯗꯥ ꯈꯟꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯂꯛꯄꯗꯣ ꯁꯥꯎꯝ ꯐꯪꯉꯤ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯇ꯭ꯔꯛ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯕ ꯃꯥꯜꯂꯤ ꯃꯣꯃꯣ ꯂꯝꯕꯤ ꯁ꯭ꯋꯥꯏꯗ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯀꯗꯔ ꯇꯧꯔꯒ ꯁꯦꯟ ꯇꯥꯅꯕ ꯄꯣꯠ ꯃꯨꯟꯅꯅꯕ ꯂꯥꯏ ꯁꯥꯕ ꯀꯥꯡꯕꯨ ꯂꯩꯔꯕ ꯖꯥꯠꯂꯥ ꯅꯪꯕꯨ ꯍꯥꯏꯐꯦꯠꯇ ꯀꯨꯝꯃꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣꯗꯤ ꯏꯌꯥꯝꯕ ꯑꯩꯕꯨ ꯏꯊꯟꯇ ꯍꯣꯏ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨ ꯀꯨꯝꯅꯅꯕꯒꯤ ꯈꯥꯝꯂꯤꯉꯩꯗꯨꯗ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯈꯣꯏꯅ ꯀꯤꯁꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯧꯔꯛꯂꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯥꯈꯠꯂꯒ ꯄꯣꯠ ꯆꯩ ꯍꯣꯟꯗꯕ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯣꯡꯈꯠꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯒꯤ ꯑꯆꯧꯕ ꯎꯇꯨꯞ ꯑꯃ ꯂꯪꯁꯤꯜꯂꯝꯕꯁꯨ ꯌꯥꯏ ꯏꯌꯥꯝꯕ
ꯑꯆꯧꯕ ꯎꯇꯨꯞꯄꯨ ꯂꯪꯁꯤꯜꯂꯕꯁꯨ ꯃꯅꯤꯡꯗꯒꯤ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯃꯌꯨꯝ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯀꯥꯈꯠꯂꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯍꯧꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯈꯤꯕꯗꯨꯗ ꯃꯃꯥꯡꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯕꯦꯔꯥ ꯀꯥꯕ ꯌꯥꯎꯔꯕꯖꯥꯠꯂꯥ? ꯏꯌꯥꯝꯕ, ꯕꯦꯔꯥ ꯀꯥꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ. ꯕꯦꯇ꯭ꯔꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯔ ꯕꯦꯇ꯭ꯔꯤꯗ ꯆꯠꯄꯤꯕ ꯄ꯭ꯂꯥꯁꯇꯣ ꯅꯠ ꯐꯥꯔꯒ ꯆꯠꯄꯅꯤ. ꯏꯌꯥꯝꯕ, ꯑꯩ ꯀꯨꯝꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ. ꯑꯁ, ꯃꯣꯃꯣ ꯅꯪꯁꯤꯗꯤ ꯊꯣꯛꯅ ꯄꯥꯡꯈꯤꯗ꯭ꯔꯦꯍꯦ. ꯐꯔꯦꯁꯦ, ꯑꯩ ꯀꯨꯝꯃꯨꯒꯦ. ꯏꯌꯥꯝꯕ, ꯑꯩꯈꯣꯏꯅꯤ ꯀꯨꯝꯁꯤ ꯏꯌꯥꯝꯕ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯣꯃꯣ ꯑꯃꯗꯤ ꯗꯀꯨꯜ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ. ꯗꯀꯨꯜꯅ ꯀꯨꯝꯂꯤꯕꯁꯤꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯀꯨꯝꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯣꯃꯣꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯀꯨꯝꯊꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯀꯨꯜꯅ ꯀꯧꯕ꯭ꯔꯣ ꯃꯣꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ. ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯣꯃꯣꯅ ꯏꯌꯥꯝꯕꯅ ꯑꯩ ꯀꯧꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗꯨ ꯈꯨꯝꯅꯩ. ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯤ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯌꯨꯝ ꯑꯃꯠꯇꯁꯨ ꯌꯥꯟꯕ ꯊꯦꯡꯅꯔꯝꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯅ ꯏꯕꯥꯅꯤ ꯉꯁꯤ ꯂꯝꯕꯤꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯕꯣ? ꯑꯁ ꯏꯌꯥꯝꯕ, ꯑꯩꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨ ꯀꯣꯏꯁꯤꯜꯂꯨꯔꯕꯅꯤꯅꯦ. ꯑꯁ, ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦ. ꯆꯠꯁꯤꯜꯂꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯂꯣꯛ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯗꯀꯨꯜꯅ ꯀꯔꯤꯅꯣꯗ? ꯍꯩ ꯃꯣꯃꯣ, ꯇ꯭ꯔꯛꯁꯦ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦꯅꯦ. ꯏꯌꯥꯝꯕ, ꯑꯩꯒꯤꯁꯨ ꯌꯥꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯗꯀꯨꯜꯅ ꯎꯔꯛꯏ. ꯃꯗꯨ ꯎꯕꯗꯒꯤ ꯗꯀꯨꯜꯅ ꯃꯣꯃꯣ, ꯇ꯭ꯔꯛ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯐꯝꯃꯦꯍꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯣꯃꯣꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯏ. ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯣꯃꯣꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯃꯣꯃꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯗꯀꯨꯜꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯍꯥꯏ ꯃꯣꯃꯣ, ꯃꯣꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯣꯃꯣꯕꯨ ꯀꯧꯔꯕꯁꯨ ꯃꯣꯃꯣꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯗꯀꯨꯜ ꯃꯣꯃꯣꯗꯣ ꯀꯅꯥꯅ ꯆꯤꯟꯈ꯭ꯔꯕꯖꯥꯠꯅꯣ, ꯂꯥꯏꯅ ꯆꯤꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ. ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ. ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯗꯀꯨꯜꯅ ꯃꯣꯃꯣꯕꯨ ꯀꯧꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯗꯣ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ. ꯃꯗꯨ ꯎꯕꯗ ꯗꯀꯨꯜꯅ ꯃꯣꯃꯣꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯆꯦꯟꯈꯠꯂꯤ. ꯑꯗꯨꯕꯨ ꯃꯣꯃꯣꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ. ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯁꯨ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯥꯈꯠꯄꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯒ ꯇꯥꯕꯒ ꯃꯍꯥꯛ ꯑꯃꯨꯛ ꯅꯥꯟꯊ ꯑꯃꯨꯛ ꯅꯥꯟꯊ ꯑꯃꯨꯛ ꯀꯥ ꯇꯧꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯣꯃꯣꯕꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯃꯣꯃꯣꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯔꯛꯂꯤ. ꯃꯁꯤꯗꯒꯤ ꯗꯀꯨꯜꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯣꯃꯣꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯗ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯣꯃꯣꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯅꯪꯒꯜ ꯈꯖꯤꯛꯇꯪ ꯎꯏ. ꯃꯗꯨ ꯎꯕꯗ ꯗꯀꯨꯜꯅ ꯃꯣꯃꯣ, ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯀꯩꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯛ ꯑꯗꯣ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯂꯛꯏ. ꯍꯣꯔꯣꯟ ꯈꯣꯡꯄꯗ ꯅꯠꯇꯅ ꯏꯁꯇꯥꯔꯠ ꯍꯧꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯗꯀꯨꯜꯅ ꯇꯥꯏ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯀꯨꯜ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯨꯔꯥꯟꯕꯅꯒ ꯇ꯭ꯔꯛ ꯑꯗꯨ ꯄꯨꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯃꯥꯏꯔꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯦꯟꯊꯔꯛꯏ. ꯃꯣꯃꯣ, ꯀꯔꯟ ꯇꯧꯔꯅꯨ, ꯂꯥꯛꯑꯣ ꯍꯩ ꯍꯥꯏꯔꯝꯂꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯔꯛꯄꯗꯗꯤ ꯇ꯭ꯔꯛ ꯑꯗꯣ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯉꯝꯗꯦ, ꯑꯗꯨꯒ ꯏꯁꯇꯥꯔꯠꯁꯨ ꯇꯧꯔꯝꯗꯦ. ꯃꯁꯤꯗꯒꯤ ꯗꯀꯨꯜ ꯃꯀꯣꯛ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯗꯣ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ. ꯗꯀꯨꯜ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯛꯂꯒ ꯍꯩ, ꯅꯪ ꯀꯥꯏ ꯆꯠꯂꯨꯔꯦ? ꯑꯩꯅ ꯀꯧꯕꯗ ꯇꯥꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯊꯤ ꯍꯥꯏꯕ, ꯀꯧꯏ ꯍꯥꯏꯕ. ꯑꯩꯅꯗꯤ ꯏꯌꯥꯝꯕꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯤ. ꯀꯔꯤ? ꯆꯤꯡꯃꯥꯏꯗ ꯆꯠꯈꯤꯕꯗꯨꯕꯨ ꯅꯪ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯃꯥꯏꯗ ꯆꯠꯈꯤꯕꯗꯨꯕꯣ? ꯀꯔꯤ? ꯉꯥꯏꯈꯣ, ꯑꯩꯅ ꯆꯠꯄꯗ ꯇꯣꯔꯆ ꯂꯥꯏꯠ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯗꯦ ꯏꯌꯥꯝꯕ. ꯀꯩꯅꯣ, ꯐꯤꯃꯨꯔ ꯀꯩꯅꯣꯃ ꯏꯌꯥꯝꯕꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯁꯤ ꯁꯦꯠꯂꯒ ꯆꯠꯈꯤꯕꯅꯤ. ꯒꯥꯔꯤ ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ. ꯉꯥꯏꯈꯣ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝ ꯂꯩꯇ ꯂꯥꯛꯏꯕ? ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ. ꯐꯔꯦ, ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ.
ꯏꯌꯥꯝꯕ ꯒꯥꯔꯤꯁꯤ ꯊꯣꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯑꯩ ꯌꯥꯔꯦꯅꯦ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯅ ꯅꯪ ꯊꯤꯕ ꯆꯠꯀꯦꯗꯅ ꯇꯣꯔꯆ ꯂꯥꯏꯠ ꯂꯧꯅꯕꯒꯤ ꯍꯥꯡꯗꯣꯛꯄꯗ ꯌꯥꯔꯤꯕꯤꯗꯨꯅ ꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯀꯥꯈꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯀꯥꯈꯠꯅꯕ ꯇꯧꯕꯗꯗꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯃꯥꯏꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯆꯤꯡ ꯂꯩꯕꯥꯛ ꯑꯀꯟꯕꯁꯤꯡ ꯑꯗꯨ ꯂꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯊꯨꯒꯥꯏꯈꯤ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯤꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯁ꯭ꯇꯥꯔꯠꯇꯣ ꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤꯅ ꯈꯥꯝꯒꯦꯔꯥ ꯂꯥꯏꯅ ꯈꯥꯝꯒꯦꯔꯥ ꯁꯨꯛꯈꯥꯝ ꯈꯥꯝꯕꯤꯔꯅꯨ ꯑꯗꯨꯝ ꯊꯧꯕꯤꯔꯣ ꯏꯌꯥꯝꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯤ ꯗꯀꯨꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕꯗꯣ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯀꯨꯜꯅ ꯅꯨꯄꯤ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯍꯦꯛꯇ ꯇꯛꯈꯥꯏꯔꯒꯗꯧꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯣꯔꯣꯟꯗꯣ ꯍꯧꯅ ꯈꯣꯡꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯄꯥꯜ ꯑꯃꯗ ꯅꯨꯄꯤ ꯑꯗꯣ ꯈꯪꯍꯧꯗꯅ ꯁꯨꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯒ ꯂꯝꯕꯤꯒꯤ ꯃꯄꯥꯜꯗꯨꯗ ꯐꯥꯎꯒꯠꯈꯤ ꯃꯗꯨ ꯎꯕꯗ ꯗꯀꯜ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯈꯪꯐꯥ ꯐꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯈꯪꯐꯥ ꯐꯥꯖꯤꯟꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯁꯤꯠꯂꯒ ꯆꯠꯂꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤ ꯑꯗꯣ ꯐꯩꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯁꯦ ꯂꯥꯏꯔ ꯈꯪꯗꯕ ꯈꯔꯅ ꯑꯩꯈꯣꯏꯗ ꯇꯝꯅꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯀꯨꯝꯁꯤ ꯍꯥꯏꯅꯕꯗꯣ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯇꯧꯖꯔꯝꯂꯣꯏꯗꯕꯅꯤ ꯏꯌꯥꯝꯕ ꯍꯥꯏ ꯃꯣꯃꯣ ꯐꯔꯦꯁꯦ ꯒꯥꯔꯤꯁꯦ ꯅꯪ ꯑꯃꯨꯛ ꯊꯧ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯤ ꯏꯌꯥꯝꯕ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯧꯕꯗꯨꯕꯨ ꯑꯩ ꯅꯪꯁꯨ ꯍꯩꯔꯤꯗꯨꯗꯤ ꯁꯦ ꯑꯃꯨꯛꯀ ꯊꯧ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯀꯨꯜ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯣꯃꯣ ꯎꯄꯥꯏ ꯂꯩꯇꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯗꯨꯅ ꯃꯅꯤꯡ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯊꯧꯈꯤꯅꯕ ꯇꯧꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯣꯃꯣꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯍꯟꯗꯣꯛꯂꯒ ꯊꯧꯈ꯭ꯔꯕꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟꯅ ꯐꯝꯃꯤꯕ ꯃꯊꯛꯀꯤ ꯐꯝꯄꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡꯅ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯨꯝ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯣꯃꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁ꯭ꯇꯥꯔꯤꯡ ꯑꯗꯨꯗ ꯈꯪꯂꯩ ꯂꯩꯁꯤꯜꯂꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯪꯂꯩ ꯂꯩꯕ ꯑꯗꯨꯗ ꯆꯤꯡꯃꯥꯏꯔꯣꯝꯗ ꯊꯧꯖꯤꯟꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯆꯤꯡꯃꯥꯏꯔꯣꯝꯗ ꯀꯥꯈꯠꯀꯦ ꯇꯧꯏ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯒꯥꯔꯤ ꯆꯀꯥ ꯑꯗꯣ ꯁꯤꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯀꯨꯜꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯇꯣ ꯃꯈꯣꯡꯒ ꯂꯥꯝꯗꯨꯅ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯩꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯆꯦꯞꯄ ꯍꯧꯔꯝꯂꯕ ꯇ꯭ꯔꯛ ꯑꯗꯣ ꯂꯣꯡꯒꯨꯝꯕꯗꯤ ꯂꯣꯡꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯅ ꯑꯩ ꯌꯥꯔꯦ ꯑꯩ ꯊꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣꯃꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯀꯣꯛꯇꯣꯜꯂꯣꯝꯗ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯈꯤꯕꯗꯨꯕꯨ ꯏꯌꯥꯝꯕ ꯇꯥꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯇꯥꯏ ꯌꯥꯔꯦ ꯑꯩ ꯊꯧꯔꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯀꯨꯜꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯤꯟꯗꯣꯛꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯄꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯊꯛꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯃꯁꯝ ꯃꯥꯟꯕ ꯆꯥꯏꯊꯔꯕ ꯁꯥꯡꯂꯕ ꯃꯁꯝ ꯃꯇꯣꯟ ꯈꯔ ꯆꯥꯏꯊꯔꯛꯇꯨꯅ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯁꯤꯗꯤ ꯃꯤꯒꯤ ꯃꯁꯝ ꯅꯠꯇꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯃꯛ ꯊꯧꯏ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯋꯥꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯁꯦ ꯂꯥꯟꯊꯣꯔꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯒ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯁꯨ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯤ ꯅꯨꯄꯤ ꯑꯗꯣ ꯁꯥꯇꯤꯜ ꯑꯃ ꯇꯨꯞꯄꯤ ꯃꯁꯤꯗꯒꯤꯗꯤ ꯗꯀꯨꯜꯅ ꯀꯩꯅꯣꯅꯦ ꯑꯁꯤꯗ ꯁꯥꯇꯤꯜꯁꯨ ꯀꯨꯞꯄꯤ ꯀꯅꯥꯗꯅꯣ ꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ
ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯆꯦꯟꯊꯔꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯗꯀꯨꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦꯍꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗ ꯑꯅꯥꯕ ꯑꯝꯇ ꯄꯨꯁꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯣꯛꯄ ꯑꯃ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯅꯦ ꯏꯄꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯛꯄꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁ ꯑꯍꯤꯡꯗ ꯃꯈꯣꯡ ꯍꯥꯝꯕ ꯊꯣꯛꯄꯗ ꯂꯤꯟꯅ ꯆꯤꯛꯄꯅꯤꯍꯦ ꯁꯦ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯑꯁꯣꯜ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯔꯤꯝꯁ ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯕꯤꯔꯝꯂꯁꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦꯗꯅ ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯇ ꯉꯥꯏꯔꯤꯕꯁꯤ ꯅꯣꯡ ꯉꯥꯟꯗꯣꯔꯤꯕ꯭ꯔꯥ ꯏꯌꯥꯝꯕ ꯐꯔꯦ ꯏꯄꯜ ꯈꯣꯏ ꯈꯨꯔꯥ ꯈꯣꯏ ꯑꯅꯥꯕꯗꯨ ꯄꯨꯕꯤꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯆꯠꯂꯁꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯣꯏꯁꯦ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯑꯅꯥꯕ ꯑꯗꯣ ꯊꯥꯡꯀꯠꯂꯛꯏ ꯑꯅꯥꯕ ꯑꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯤ ꯃꯁꯥꯗꯣ ꯃꯨꯁꯤꯟꯈ꯭ꯔꯤ ꯂꯤꯟꯒꯤ ꯃꯍꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯀꯨꯆꯨꯔ ꯈꯪꯗꯦ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕꯒꯨꯝ ꯇꯧꯏ ꯐꯨꯕꯤ ꯆꯩꯕꯤꯕ ꯌꯥꯎꯈ꯭ꯔꯕꯖꯥꯠꯂꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯦ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯂꯤꯟꯅ ꯆꯤꯛꯈꯤꯕꯗꯒꯤ ꯃꯥꯁꯦ ꯃꯍꯨꯗꯨꯅ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯏꯁꯇꯤꯌꯥꯔꯗꯣ ꯀꯥꯈꯠꯄꯗ ꯑꯣꯟꯊꯈꯤꯕꯖꯥꯠꯅꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯒ ꯏꯁꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯔꯛꯂꯒ ꯏꯁꯇꯤꯌꯥꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯌꯣꯠ ꯃꯔꯛ ꯑꯗꯨ ꯇꯥꯁꯟꯕꯗꯒꯤ ꯌꯣꯠꯁꯤꯡ ꯑꯗꯨꯅ ꯊꯤꯟꯗꯠꯈ꯭ꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯏꯁꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯔꯒ ꯌꯣꯠꯇ ꯊꯤꯟꯗꯠꯄ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯨꯠꯇꯥꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯂꯨꯗꯨꯅ ꯇꯥꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯗꯨꯝ ꯊꯧꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯃꯌꯥꯝ ꯈꯔ ꯍꯥꯟꯕꯤꯔꯝꯃꯣ ꯑꯩꯁꯤ ꯂꯝꯕꯤꯗ ꯀꯩꯅꯣꯝꯃ ꯀꯥꯎꯔꯦꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯄꯩꯁꯥꯁꯨ ꯈꯔ ꯄꯨꯖꯔꯛꯀꯦ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯍꯜꯂꯝꯃꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯅꯝꯗꯨꯅ ꯈꯥꯝꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯦ ꯅꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯂꯥꯞꯈ꯭ꯔꯕ ꯂꯝꯅꯤ ꯀꯥꯏ ꯑꯩꯒ ꯂꯣꯏꯅ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯁꯨ ꯏꯅꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯕꯥꯅꯤꯗ ꯂꯣꯏ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯇꯥꯏꯗꯧꯅ ꯌꯥꯔꯦ ꯑꯩꯁꯨ ꯀꯨꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯎꯁꯤꯟꯅꯗꯨꯅ ꯀꯨꯝꯍꯧꯔꯤ ꯑꯗꯨꯒ ꯕꯁ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯣꯃꯣꯅ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯉꯥꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯍꯜ ꯑꯍꯨꯝ ꯑꯁꯤꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯅ ꯇꯞꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯀꯨꯜꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯀꯨꯜꯅ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯒ ꯑꯍꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯗꯀꯨꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯏ ꯈꯔ ꯌꯦꯡꯕ ꯍꯩꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯨꯆꯨꯁꯨ ꯃꯨꯏ ꯐꯠꯇꯕ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕ ꯍꯩꯕ ꯃꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯑꯩꯗꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯇꯥꯒꯗꯕ ꯑꯋꯥꯕꯗꯣ ꯍꯥꯏꯕꯤꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯆꯨꯝꯕ ꯑꯃꯗꯤ ꯑꯩꯅ ꯅꯪ ꯉꯁꯤꯗꯤ ꯅꯈꯣꯡ ꯇꯦꯛꯀꯅꯤ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇꯃꯛ ꯇꯦꯛꯄ ꯅꯪꯒꯤ ꯅꯆꯥ ꯏꯁꯤꯡꯒ ꯇꯥꯔ ꯁꯤꯒꯅꯤ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯇꯥꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯕꯤꯈꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯑꯩꯅ ꯁꯥꯞ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕු ꯐꯨꯕ ꯌꯥꯕ ꯐꯨꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯛ ꯑꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯩꯕꯨ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯒꯗꯧꯔꯤꯕ ꯅꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯂꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯪꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯏꯄꯥꯁꯨ ꯂꯣꯏꯅꯃꯛ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯔꯝꯒꯅꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯀꯔꯤ ꯏꯇꯦꯡ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯇ꯭ꯔꯛ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯌꯥꯎꯔꯛꯂꯤ ꯃꯁꯦ ꯅꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯤꯡꯆꯦꯞ ꯑꯃ ꯂꯩꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯒꯣꯂꯥꯏꯗ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯦ ꯁꯣꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯆꯤꯡꯈꯥꯗ ꯑꯣꯟꯊꯗꯨꯅ ꯏꯌꯥꯝꯕ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤ ꯃꯗꯣ ꯑꯩꯅ ꯀꯟꯕꯤꯔꯝꯒꯗꯧꯔꯤꯕꯅꯤ
ꯀꯩꯅꯣꯅꯤ ꯃꯣꯃꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯁꯤꯕꯣ ꯏꯌꯥꯝꯕ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯂꯤꯟꯅ ꯆꯤꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯏꯌꯥꯝꯕ ꯑꯩ ꯂꯤꯟꯅ ꯆꯤꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯗꯁꯨ ꯃꯈꯣꯏꯅ ꯂꯣꯡꯅ ꯊꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯃꯈꯨꯟꯗꯤ ꯍꯥꯏꯖꯤꯟꯕꯅꯤ ꯏꯌꯥꯝꯕ ꯑꯣ ꯐꯔꯦ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯉꯤꯕ ꯀꯔꯝꯅ ꯂꯩꯍꯧꯍꯟꯒꯅꯤ ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯩ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯖꯩ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯣ ꯍꯧꯒꯠꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯧꯒꯠꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯁꯤꯟꯅꯔꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯐꯝꯃꯤ ꯇꯨꯒꯦ ꯇꯧꯕ ꯑꯗꯨꯗ ꯃꯣꯃꯣꯅ ꯁꯌꯦꯡ ꯄꯥꯏꯗꯨꯅ ꯉꯥꯛꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯈꯨꯕꯥꯛꯅ ꯄꯥꯛ ꯄꯥꯛ ꯑꯁꯨꯝ ꯊꯥꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯂꯦꯞꯀꯅꯨ ꯇꯞꯅ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯊꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯗꯀꯨꯜꯅ ꯌꯥꯝꯅ ꯋꯥꯅ ꯒꯥꯔꯤ ꯑꯗꯣ ꯍꯥꯏꯔꯕꯁꯨ ꯍꯥꯏꯅ ꯊꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯍꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯒꯦ ꯇꯧꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯑꯗꯣ ꯂꯦꯞꯇꯅ ꯁꯨꯃꯛ ꯊꯧꯔꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯃꯈꯣꯜ ꯑꯃꯗ ꯗꯣꯡ ꯗꯣꯡ ꯊꯤꯟꯕ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯝꯂꯥꯡ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯊꯔꯛꯄꯅꯆꯤꯡꯕ ꯀꯤꯔꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯑꯩꯅ ꯐꯝꯂꯤꯕꯁꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯅꯤ ꯈꯧꯔꯤꯁꯤꯗ ꯇꯥꯞ ꯂꯥꯞꯄꯒ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯅ ꯁꯤꯗꯣꯏꯁꯦ ꯈꯔ ꯆꯪꯁꯤꯟꯒꯦ ꯍꯩ ꯄꯔꯗꯥꯁꯤ ꯈꯟꯖꯟꯒꯦ ꯑꯁꯨꯝꯅ ꯃꯣꯃꯣꯅ ꯇꯧꯕ ꯑꯗꯨꯗ ꯗꯀꯨꯜꯅ ꯑꯩ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯣ ꯏꯌꯥꯝꯕ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯑꯉꯥꯡꯗꯨ ꯇꯨꯔꯤ ꯐꯥꯖꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯊꯣꯛꯈ꯭ꯔꯒ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯈ꯭ꯔꯕ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯅꯔꯛꯄ ꯑꯃꯗꯤ ꯐꯨꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯛ ꯑꯗꯣ ꯐꯔ ꯍꯥꯏꯔꯤꯕꯅꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯇꯨꯒꯦ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯉꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯃꯣꯅ ꯇ꯭ꯔꯛ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯗꯤ ꯌꯦꯡꯉꯒꯦꯗ ꯇꯨꯡꯗ ꯋꯥꯔꯤ ꯅꯍꯧꯅꯕ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯁꯤꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯧꯅꯥꯎ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯈꯖꯤꯛꯇꯪ ꯂꯤꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ पाइदुना लंगनबा अमदि गाड़ी अदुदा थोमजनदुना खन्नरिबदो उबदगिदि महाक स्वाई लाउखिदुना गाड़ी अदुगि मनंगलोमदा मकोक लिसललगा इयामा नुपा मचासिगा नुपी अमगा फुनरि नुपा मचासिजु बुननि इयामा अदुमना हायपदा दकुना ऐ तुमिन लयुने फम्मगा लरिबा अंगांगसिबु बुटनि कायना तुमिन लयुको असमना हायरा गाड़ी अदो थौबदि लेप्ति सोमदना मोमोदो गाड़ी की साइड क्लास अदुदा जेंगली साइड क्लास अदुदा मोमो अमदी दकुकी मयाइदा फमलिबा अंगांग अदुना गाड़ी अदुना तुरके तोबा खुदिमक्ता महांगना ngakpa अमदी नुपी अदुगा सुमहाका यामना कन्ना खनबा नुपी अदुना अंगांग नुपा मचा अदुबु गाड़ी अदुदा हंजन हंजन थोमजनबा अमदी मकोकता मराइबक्ता कन्ना कन्ना थाजनबा कया तौरी आदमना तोरकपा अदुदा सोमदा अंगांग नुपा मचा अदुदी मनातोंदगी ngahi फावबा तादुना यामना वाना चाइना खांगदुना अकन मोंगदा लांथिंगनरी मतमदुदा दकुलना मोमोदा हाइरई नुपा मचा सिना अखोगी दमक्ता असुवाना होनबिरी फै नुपा मचा सिना करिगुम्बा सोयदा ngamdrabadi अखोइदा कौसिलगा लेमिनरसी होय इयाम्बा अइगी बरुप सानगे अदुगा अखोइगी थबकदसु याहोनसी फरे असुमना मखोय अनिसु वारे सनादुन ट्रकदो थौबा लेप्ति ngaihak leiraga kanakum nupi ama leimaida tasinkhraga yamna kanna lauduna lehubagi khonjelama mokhoina taki adamne hek tawkhibaga मोमो अमती तकुल के मयाइदा फमदुन लेरिबा मखुत उनदुना लाइनिंगदुना लेरिबा अंगांग अदो सोर सांगना हिट लाउना चिंखलई अदुगा महाग अदुमक वानथख्री अदुमा तौरौ तौखिबदगिदि ट्रक अदुना फेरे फेरे हाइरमबदुसु हाइखिद्रै तुमिन्ना स्टेटता इंगना चिकना थौरई आसमना तौबदगिदि गाड़ी अदुदा करीमदा तौरखिद्रै मखोइगी ममांगदा तौरमबा पुनमक अमता तौरखिद्रै मसिदगिदि मखोइना गाड़ी अदो यांगना असुम थोरकपना हौजिकति मखोइगी पंथुंग फमदो यौसिलकली मतमदुदा लबीदा गाड़ी मयाम अमसु थेंगनरी गाड़ी मयाम मथंग मथंग थेंगनरकपदुदा मखोइसु यामना हराउनजरी अदुमना तौदुना ट्रक अदो
ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯦꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯥꯟ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯒꯣꯗꯥꯎꯟꯒꯤ ꯃꯤꯁꯤꯡꯅ ꯂꯧꯊꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯣꯃꯣ ꯑꯃꯗꯤ ꯗꯀꯨꯜꯅ ꯄꯨꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯖꯒꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯏꯌꯥꯝꯕ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯋꯥꯈꯜ ꯃꯥꯡꯉꯒ ꯇꯥꯈꯤꯕꯗꯨꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯂꯤꯕꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤ나 ꯗꯣꯛꯇꯔꯗ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤꯗ ꯉꯥꯏꯈꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯅꯪꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯌꯥꯝꯕ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯐꯔꯦ ꯏꯌꯥꯝꯕ ꯗꯀꯨꯜꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯇꯥꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯀꯨꯜꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯗꯨꯅ ꯅꯪꯁꯨ ꯁꯦꯟ ꯇꯥꯜꯂꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯌꯦꯡ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯄ ꯃꯇꯝ ꯅꯪꯅ ꯇꯥꯟꯁꯤꯟꯖꯔꯤꯕ ꯁꯦꯟꯁꯤꯡ ꯑꯗꯨꯅ ꯂꯝ ꯑꯍꯣꯡꯕ ꯑꯃ ꯂꯩꯔꯒ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯄꯨꯡꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯧꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯝꯅ ꯄꯩꯁꯥ ꯇꯣꯡꯕ ꯀꯔꯕꯥꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯒꯥꯔꯤ ꯑꯗꯣ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯉꯍꯥꯟ ꯆꯤꯡ ꯅꯤꯡꯈꯥꯏꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯛ ꯑꯍꯨꯝ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯅ ꯇ꯭ꯔꯛ 12 ꯏꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯉꯍꯥꯟꯒꯤ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯗꯀꯨꯜꯅ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯅꯪꯁꯨ ꯌꯥꯎꯔꯕꯅꯤꯅ ꯆꯠꯄꯗ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯅꯪꯅ ꯑꯗꯨꯝ ꯇꯥꯏꯅꯖꯕ ꯌꯥꯔꯦꯗꯅ ꯀꯔꯥꯏꯗ ꯋꯥꯟꯗꯣ ꯏꯌꯥꯝꯕ ꯃꯗꯨꯒꯤ ꯂꯥꯏꯗꯣ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯛꯄꯁꯤ ꯑꯩ ꯁꯤꯒꯦ ꯇꯧꯏ ꯑꯩ ꯁꯤꯖꯈ꯭ꯔꯕꯁꯨ ꯏꯌꯥꯝꯕ ꯑꯅꯤꯗꯤ ꯀꯜꯂꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯒꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯅꯤ ꯉꯥꯏꯈꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏ ꯄꯨꯊꯣꯛꯆꯔꯒ ꯈꯟꯅꯍꯜꯂꯤꯕꯗꯨꯕꯨ ꯃꯗꯨ ꯑꯉꯛꯄ ꯕꯤꯔꯌꯥꯅꯤ ꯀꯗꯥꯏꯗꯒꯤ ꯇꯝꯂꯛꯄꯅꯣ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯄꯥꯔꯤ ꯄꯨꯔꯤ ꯍꯪꯗꯛꯇꯒꯤ ꯑꯩꯈꯣꯏꯁꯦ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯥꯒꯩꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯗ ꯅꯤꯖꯔꯒ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏ ꯅꯪꯒꯤ ꯀꯨꯆꯨꯅ ꯃꯨꯔꯤꯁꯤꯅꯗꯤ ꯂꯥꯏꯃꯨꯗꯒꯤ ꯅꯤꯔꯒ ꯄꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯑꯃꯗꯤ ꯗꯀꯨꯜ ꯍꯧꯅ ꯅꯣꯛꯏ ꯃꯇꯝ ꯑꯗꯨ ꯅꯨꯄꯥ ꯃꯆꯥꯅ ꯀꯔꯤꯁꯨ ꯁꯥꯎꯗꯅ ꯍꯣꯏ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯑꯩꯁꯦ ꯂꯥꯏꯃꯨꯗꯒꯤ ꯅꯤꯔꯒ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯈꯣꯏ ꯂꯥꯏꯃꯨ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯐꯠꯇꯕ ꯅꯠꯇꯦ ꯂꯥꯏꯃꯨꯗꯁꯨ ꯑꯐꯕ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ ꯑꯩꯕꯨ ꯄꯤꯅꯕꯤꯔꯝꯂꯤꯕ ꯂꯥꯏꯃꯨꯗꯨꯗꯤ ꯑꯐꯕ ꯂꯥꯏꯃꯨ ꯑꯣꯏꯕꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯒ ꯃꯥꯒ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯏꯃꯥꯗꯣ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯨ ꯑꯔꯨꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯀ ꯏꯄꯨꯒꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯈꯥ ꯇꯥꯎꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯏꯌꯥꯝꯕ ꯏꯕꯣꯛꯀ ꯏꯄꯨꯒꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯄꯨꯅ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯨꯔꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯀꯌా ꯑꯃꯁꯨ ꯄꯥꯍꯜꯂꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯌꯥꯝꯅ ꯉꯝꯗꯕ ꯊꯕꯛ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯖꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯏꯅꯕ ꯉꯝꯖꯔꯤꯕꯗꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯅꯪꯕꯨ ꯌꯦꯡꯊꯤꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯈꯔ ꯁꯥꯐꯣꯡꯂꯛꯄ ꯖꯥꯠꯅꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯏ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯈ꯭ꯔꯤꯗ ꯀꯧꯈꯗꯨꯅ ꯍꯥꯠꯂꯤ ꯑꯗꯨꯗꯣ ꯑꯩꯅ ꯊꯤꯡꯒꯅꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯇꯥꯏꯅꯅꯕꯒꯤ ꯑꯩꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯀꯠꯇꯨꯅ ꯑꯩꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯑꯩꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯗꯨꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯕꯤꯈ꯭ꯔꯒ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕ ꯐꯔꯦ ꯏꯕꯣ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯀꯔꯕꯥꯔꯁꯨ ꯃꯊꯪ ꯆꯥꯎꯈꯠꯂꯛꯂꯦ ꯍꯌꯦꯡꯗꯤ ꯄꯣꯠ ꯄꯨꯕ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯌꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯍꯌꯦꯡꯁꯤ ꯆꯠꯂꯒꯨꯝꯁꯤ
ꯍꯌꯦꯡꯒ ꯅꯠꯇꯦ ꯍꯥꯡꯆꯤꯠꯁꯨ ꯃꯔꯁꯦꯝꯁꯨ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯨꯝꯁꯤ ꯍꯞꯇꯥꯕꯨꯗꯤ ꯐꯥꯔꯣꯏ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯑꯩꯈꯣꯏ ꯆꯠꯂꯒꯨꯝꯁꯤ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯍꯌꯦꯡꯁꯤ ꯃꯣꯏꯒꯤ ꯃꯅꯨꯡ ꯀꯥꯡꯕꯨꯅ ꯑꯆꯧꯕ ꯕꯜ ꯑꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗꯗꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯜꯂꯛꯄꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯨꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯈꯔ ꯍꯦꯟꯅ ꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯃꯨꯛ ꯐꯈꯤꯗ꯭ꯔꯥ ꯍꯣꯏ ꯏꯌꯥꯝꯕ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯄꯜꯂꯕꯒꯤ ꯇꯨꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯠꯂꯕꯗꯤ ꯁꯦꯟ ꯀꯔꯤꯃꯠꯇ ꯃꯥꯡꯉꯨ ꯏꯌꯥꯝꯕ ꯐꯔꯦꯍꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯅꯪꯗꯤ ꯃꯁꯤ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ ꯅꯪꯒꯤ ꯃꯍꯩꯗꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯌꯥꯝꯕ ꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯃꯍꯩ ꯑꯃꯅꯤꯗ ꯑꯣ ꯅꯪꯒꯤ ꯃꯍꯩꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩꯅꯦꯀꯣ ꯍꯥ ꯅꯪꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯇꯨꯝꯃ ꯂꯩꯕ ꯌꯥꯔꯦꯅꯦ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯊꯕꯛ ꯆꯠꯈꯤꯗꯦ ꯃꯍꯥꯖꯣꯟꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯗꯀꯨꯜꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯕꯗꯒꯤ ꯊꯕꯛ ꯂꯦꯞꯄꯗꯨꯗ ꯃꯍꯥꯖꯣꯟꯁꯨ ꯌꯥꯅꯤꯡꯗꯅ ꯌꯥꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯕꯟ ꯇꯧꯈꯤꯕꯗꯒꯤ ꯂꯝꯕꯤꯗ ꯄꯨꯝꯅꯃꯛ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯄꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯅꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯀꯨꯜ ꯑꯃꯗꯤ ꯃꯣꯃꯣ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯍꯥꯖꯣꯟ ꯑꯣꯏꯔꯤꯕꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 5ꯅꯤ ꯕꯟ ꯇꯧꯁꯤꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯈꯟꯅ ꯆꯩꯅꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕꯒꯤ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯕꯟ ꯍꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ ꯕꯟ ꯍꯥꯡꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤꯗꯤ ꯗꯀꯨꯜ ꯃꯣꯃꯣ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯆꯠꯇꯨꯅ ꯉꯍꯥꯟ ꯃꯈꯩ ꯈꯣꯝꯒꯠꯂꯨꯗꯕ ꯃꯥꯟ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯂꯛꯇꯨꯅ ꯉꯍꯥꯟ ꯃꯈꯩ ꯕꯟ ꯇꯧꯔꯨꯕꯒꯤ ꯄꯣꯠ ꯑꯗꯣ ꯌꯥꯝꯅ ꯇꯥꯡꯈꯠꯅ ꯌꯣꯟꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯖꯣꯟꯅꯁꯨ ꯄꯦꯜꯂꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯅꯥ ꯄꯤꯕ ꯑꯣꯏꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯀꯥꯏꯊꯕꯤꯈꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯔꯕꯥꯔ ꯑꯗꯨꯗ ꯆꯥꯎꯈꯠꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ